ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯅꯨꯕꯤꯒꯤ ꯊꯋꯥꯏ ꯆꯪꯕꯤ ꯆꯤꯒꯣꯡꯂꯩ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯔꯣꯁꯪ ꯁꯪꯒꯣꯏꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯒꯣꯡꯂꯩ, ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕ? ꯏꯃꯥ, ꯏꯁꯤꯡ ꯈꯔ ꯇꯨꯔꯦꯜꯗꯒꯤ ꯁꯣꯛꯀꯦ ꯇꯧꯕꯅꯤ꯫ ꯍꯥꯏ, ꯅꯪꯒꯤ ꯍꯧꯅꯕꯤ ꯅꯃꯥꯟꯅꯕꯤ ꯈꯔꯒ ꯃꯤꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯐꯥꯎꯗꯨꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯍꯩ ꯍꯨꯔꯥꯟꯗꯨꯅ ꯆꯥꯕꯗꯨ ꯇꯧꯔꯨꯅꯨꯀꯣ꯫ ꯆꯥꯅꯤꯡꯂꯕꯁꯨ ꯑꯩꯈꯣꯏꯒꯤꯗ ꯄꯥꯜꯂꯤꯕꯁꯦ ꯆꯥꯎ꯫ ꯅꯈꯣꯏ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦ, ꯅꯈꯣꯏꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ, ꯈꯔꯁꯨ ꯏꯀꯥꯏꯕ ꯇꯝꯃꯨꯀꯣ꯫ ꯏꯃꯥ, ꯍꯩ ꯍꯨꯔꯥꯜꯂꯒ ꯆꯥꯕꯒꯤ ꯃꯍꯥꯎ ꯑꯃ ꯂꯩꯔꯤꯌꯦ, ꯃꯗꯣ ꯏꯃꯥꯅꯗꯤ ꯈꯪꯉꯔꯣꯏ, ꯌꯥꯝꯅ ꯃꯍꯥꯎ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯍꯩ, ꯇꯥꯅꯤꯡꯗꯦꯀꯣ, ꯅꯪ ꯅꯨꯄꯤꯅꯤ, ꯃꯤꯅ ꯋꯥ ꯈꯔ ꯉꯥꯡꯂꯛꯄꯗ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯕꯗꯣ ꯅꯪ ꯄꯥꯝꯕ꯭ꯔꯣ? ꯏꯃꯥ, ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯍꯩ ꯍꯨꯔꯥꯜꯂꯛꯄꯗ ꯀꯅꯥꯝꯇꯅ ꯈꯪꯕ ꯉꯝꯄꯣꯠꯇꯦ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯩꯈꯣꯏꯕꯨ ꯃꯤꯒꯤ ꯉꯥꯅꯨ ꯌꯦꯟ ꯍꯨꯔꯥꯜꯂꯨꯕ꯭ꯔꯣ? ꯍꯩ ꯈꯔꯗ ꯍꯨꯔꯥꯟꯕꯒꯤ ꯋꯥꯅꯤ꯫ ꯏꯃꯥ, ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯕꯤꯔꯨꯅꯨꯗ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯥꯕꯨ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯒꯣꯡꯂꯩ, ꯅꯪꯕꯨ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤꯕꯣ? ꯃꯦꯝꯆꯥ, ꯂꯣꯏꯔꯦ, ꯑꯩꯈꯣꯏ ꯃꯥꯅ ꯑꯃꯨꯛ ꯌꯦꯠꯂꯤꯉꯩꯗ ꯊꯦꯡꯈ꯭ꯔꯕ꯫ ꯍꯥꯏ, ꯃꯦꯝꯆꯥ, ꯅꯈꯣꯏ ꯃꯤꯒꯤ ꯍꯩ ꯍꯨꯔꯥꯟꯕꯗꯨ ꯇꯣꯛꯎꯀꯣ꯫ ꯅꯣꯡꯃ ꯃꯤꯅ ꯐꯥꯕꯤꯗꯨꯅ ꯅꯈꯣꯏ ꯅꯔꯨ ꯀꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯕꯗꯤ ꯅꯈꯣꯏꯅꯦ ꯅꯌꯨꯝ ꯄꯥꯟꯕꯒ ꯑꯃꯠꯇ ꯈꯪꯉꯔꯣꯏꯀꯣ꯫ ꯑꯁ, ꯏꯃꯥꯒꯤ ꯋꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯑꯇꯩ ꯑꯇꯩꯅ ꯍꯥꯏꯕꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗꯦ, ꯏꯃꯥꯅ ꯍꯥꯏꯗꯣꯛꯇꯅ ꯍꯥꯏꯔꯛꯄꯁꯤꯗꯤꯅꯦ ꯏꯀꯥꯏꯒꯦ ꯇꯧꯏ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯋꯥꯒ ꯇꯥꯔꯨꯅꯨ, ꯂꯥꯛꯑꯣ꯫ ꯑꯩꯈꯣꯏ ꯑꯋꯥꯡꯒꯤ ꯇꯥ ꯇꯣꯃꯥꯜ ꯈꯣꯏꯒꯤ ꯍꯩꯅꯧꯗꯣ ꯌꯥꯝ ꯐꯖꯍꯧꯔꯕꯅꯤ, ꯉꯁꯤꯗꯤꯅꯦ ꯃꯈꯣꯏꯗꯒꯤ ꯑꯣꯏꯅ ꯍꯦꯛꯎꯔꯁꯤ꯫ ꯍꯩꯃꯥ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯃꯈꯣꯏꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯍꯌꯦꯡ ꯀꯣꯟꯅ ꯀꯔꯤ ꯊꯣꯛꯑꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯁꯤꯕꯣ꯫ ꯆꯤꯒꯣꯡꯂꯩ ꯃꯇꯥꯁꯤꯡꯒ ꯃꯈꯨꯠꯇ ꯁꯅꯥꯕꯨꯜ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯆꯤꯒꯣꯡꯂꯩ, ꯅꯪꯅ ꯅꯣꯏ ꯃꯥꯗ ꯍꯥꯏꯗꯣꯛꯏ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯉꯁꯤꯗꯤ ꯑꯩꯈꯣই ꯃꯌꯥꯝ ꯏꯀꯥꯏꯕ ꯅꯪꯉꯦꯗꯅ꯫ ꯆꯠꯂꯣꯍꯦ, ꯑꯩꯅ ꯏꯃꯥꯗꯕꯨ ꯍꯩ ꯍꯨꯔꯥꯜꯂꯦꯅ ꯀꯣꯏꯍꯥꯏ ꯍꯥꯏꯔꯒ ꯂꯩꯒꯗ꯭ꯔꯣ? ꯃꯃꯥꯅ ꯃꯆꯥꯒꯤ ꯂꯝꯆꯠ ꯈꯪꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯍꯧꯅꯁꯥꯅꯤ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ, ꯏꯃꯥꯅꯕꯨ ꯅꯈꯣꯏꯗ ꯀꯌꯥꯝ ꯊꯤꯅ ꯉꯥꯡꯉꯛꯈꯤꯒꯦꯅꯦ? ꯌꯥꯝ ꯀꯟꯅ ꯉꯥꯡꯕꯕꯨꯗꯤ ꯅꯠꯇꯦꯕ, ꯑꯗꯨꯕꯨ ꯈꯔ ꯏꯀꯥꯏꯕꯩ ꯋꯥꯅꯤꯗ꯫ ꯌꯥꯔꯦꯀꯣ, ꯍꯧꯖꯤꯛꯀꯥꯟꯗ ꯏꯀꯥꯏꯕꯅ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ, ꯃꯃꯥꯏ ꯀꯟꯕ ꯃꯤꯅ ꯑꯐꯕ ꯑꯣꯏꯔꯕꯅꯤ꯫ ꯇꯥ ꯇꯣꯃꯥꯜ ꯍꯣꯏꯗꯒꯤ ꯍꯩꯅꯧ ꯑꯗꯣ ꯍꯥꯟꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯒ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯆꯥꯊꯔꯨꯔꯁꯤ꯫ ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ, ꯑꯩ ꯊꯨꯝ ꯃꯣꯔꯣꯛꯀ ꯂꯣꯏꯅ ꯄꯨꯊꯣꯔꯛꯑꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯤꯒꯤ ꯁꯪꯕꯟꯁꯤꯗ ꯂꯤꯠꯇꯨꯅ ꯆꯪꯕ ꯌꯥꯔꯣꯏ꯫ ꯅꯣꯏ ꯑꯅꯤꯃꯨꯛ ꯆꯪꯉꯨꯔꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯅꯦ ꯃꯤ ꯌꯦꯡꯉꯒ ꯍꯥꯏꯔꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯒ ꯇꯣꯝꯕꯤꯅꯧꯒ ꯆꯪꯉꯨꯔꯒꯦ꯫ ꯆꯤꯒꯣꯡꯂꯩ ꯑꯃꯗꯤ ꯇꯣꯝꯕꯤꯅꯧꯒ ꯇꯣꯃꯥꯜꯒꯤ ꯁꯪꯕꯟ ꯑꯗꯨ ꯂꯤꯠꯂꯒ ꯍꯩꯅꯧ ꯐꯖꯕ ꯈꯟ ꯈꯟꯗꯨꯅ ꯍꯦꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯂꯣꯝꯗꯒꯤ ꯇꯣꯃꯥꯜꯅ ꯂꯥꯎꯔꯛꯏ꯫ ꯍꯥꯏ, ꯀꯅꯥꯅꯣ ꯍꯩꯅꯧ ꯍꯨꯔꯥꯜꯂꯤꯁꯦ? ꯐꯩ, ꯈꯪꯒꯅꯤ, ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣꯅꯦ, ꯐꯨꯒꯦꯗꯀꯣ ꯉꯁꯤ꯫ ꯇꯣꯝꯕꯤꯅꯧ, ꯇꯥ ꯇꯣꯃꯥꯜꯅ ꯈꯪꯈ꯭ꯔ ꯃꯥꯜꯂꯤ, ꯆꯦꯜꯂꯨꯃꯤ ꯅꯪꯕꯣ꯫ ꯆꯤꯒꯣꯡꯂꯩ ꯑꯃꯗꯤ ꯇꯣꯝꯕꯤꯅꯧ ꯌꯥꯝꯅ ꯊꯨꯅ ꯍꯩꯅꯧ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯪꯕꯟ ꯑꯗꯨ ꯂꯤꯠꯂꯒ ꯃꯃꯥꯟꯅꯕꯤ ꯀꯌꯥꯒ ꯇꯨꯔꯦꯜ ꯇꯝꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯁ, ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ, ꯑꯩꯅ ꯆꯥꯗꯕ ꯃꯈꯩ ꯃꯨꯟꯕ ꯉꯥꯏꯔꯒ ꯍꯨꯔꯥꯟꯈ꯭ꯔꯤꯅꯦꯁꯦ꯫ ꯀꯔꯝꯕ ꯑꯉꯥꯡꯁꯤꯡꯅꯕꯨ ꯇꯧꯔꯝꯂꯤꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯃꯊꯤꯕꯣꯡ ꯂꯥꯎꯕ ꯃꯤꯁꯤꯡ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯂꯩꯈ꯭ꯔꯦꯗꯀꯣ꯫ ꯆꯤꯒꯣꯡꯂꯩ ꯑꯃꯗꯤ ꯃꯇꯥ ꯃꯌꯥꯝꯗꯨ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯍꯩꯅꯧ ꯈꯣꯛꯇꯨꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏꯒꯤ ꯇꯥ ꯇꯣꯃꯥꯜꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗ ꯑꯩꯗꯤ ꯃꯤꯍꯨꯟꯒꯥꯁꯦ ꯑꯥ ꯌꯧꯈ꯭ꯔꯕꯅꯤ꯫ ꯅꯍꯥ ꯃꯈꯩ ꯍꯨꯔꯥꯟꯕꯗꯤꯅꯦ ꯀꯅꯥꯝꯇ ꯈꯪꯗꯕꯅꯦꯕ, ꯑꯗꯨꯕꯨ ꯇꯥ ꯇꯣꯃꯥꯜꯗꯤ ꯂꯥꯎꯕꯨ ꯂꯥꯎꯔꯛꯏ꯫ ꯉꯁꯤ ꯐꯥꯔꯝꯃꯗꯤ ꯑꯩꯈꯣꯏ ꯂꯣꯏꯔꯦꯅꯦ ꯍꯥ꯫ ꯍꯦꯔꯥ, ꯅꯨꯄꯤ ꯅꯊꯧꯅꯥ ꯌꯥꯎꯗꯕ ꯇꯧꯅꯨ꯫ ꯂꯥꯟ ꯆꯪꯉꯒꯕꯨ ꯀꯤꯗꯨꯅ ꯆꯦꯜꯂꯗꯤ ꯃꯥꯏꯊꯤꯕ ꯇꯥꯕ, ꯑꯩꯗꯤ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯀꯤꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯆꯤꯒꯣꯡꯂꯩ, ꯅꯪꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯀꯟꯕ ꯁꯥꯕꯩ ꯋꯥꯅꯤ, ꯈꯨꯜ ꯑꯁꯤꯒꯤ ꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯁꯨꯛꯂꯕ ꯎꯃꯪ ꯑꯁꯤꯗ ꯆꯪꯉꯨ ꯍꯥꯏꯔꯗꯤ ꯅꯪ ꯉꯝꯃꯣꯏꯅꯦ꯫ ꯑꯦ, ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯕ? ꯑꯩ ꯏꯊꯟꯇ ꯆꯪꯕꯤꯒꯦ ꯏꯕꯦꯝꯃ, ꯑꯗꯨꯁꯨꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ꯫ ꯇꯥꯅꯤꯡꯗꯦꯍꯦ ꯅꯪꯁꯨ, ꯃꯁꯤꯒꯤ ꯎꯃꯪ ꯑꯁꯦ ꯈꯨꯟꯒꯤ ꯃꯤ ꯑꯝꯇ ꯆꯪꯅꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯎꯃꯪꯁꯤꯗ ꯍꯅꯨꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯊꯋꯥꯏ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ꯫
ꯃꯗꯨ ꯑꯣꯏꯗꯕꯅꯤꯀꯣ ꯎꯃꯪꯁꯤꯗ ꯍꯩ ꯔꯥ ꯌꯥꯝꯅ ꯄꯥꯜꯂꯝꯒꯅꯤ ꯃꯗꯨ ꯍꯦꯛꯇꯅꯕ ꯍꯥꯏꯖꯅꯩꯅꯤ ꯆꯤꯒꯣꯡꯂꯦ ꯅꯪꯒꯤ ꯍꯧꯅꯕꯤ ꯀꯤꯕ ꯂꯥꯡꯕ ꯈꯪꯗꯕꯒꯤ ꯃꯇꯧꯗꯣ ꯇꯧꯔꯛꯀꯅꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤꯅꯦ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯤꯒꯤ ꯏꯃꯨꯡꯅ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯌꯥꯝꯅ ꯀꯜꯂꯛꯑꯝꯃꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯏꯃꯨꯡꯁꯤꯡ ꯑꯁꯦ ꯅꯨꯡꯉꯥꯏꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯍꯅꯨꯕꯤ ꯑꯗꯨꯅꯅꯦ ꯄꯣꯁꯦꯝ ꯖꯥꯗꯨ ꯇꯧꯗꯅ ꯃꯤꯒꯤ ꯏꯃꯨꯡꯕꯨ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯗꯨꯅ ꯂꯩꯍꯜꯂꯝꯃꯤ ꯀꯣꯟꯅ ꯊꯪꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯇꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯍꯥꯠꯈꯤ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯈꯨꯜ ꯑꯁꯦ ꯇꯝꯅꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯃꯠꯇ ꯂꯩꯕ ꯉꯝꯅꯔꯝꯗꯦ ꯑꯗꯨꯗꯒꯤ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃ ꯅꯦꯛꯂꯒ ꯎꯃꯪ ꯑꯗꯨꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ ꯑꯁꯤꯅꯅꯤ ꯉꯁꯤ ꯐꯥꯎꯕ ꯎꯃꯪ ꯑꯗꯣꯝꯗ ꯈꯨꯟꯖꯥ ꯑꯃꯠꯇ ꯆꯪꯁꯤꯟꯅꯗ꯭ꯔꯤꯕꯁꯦ ꯍꯦꯛ ꯆꯠꯂꯨꯕꯗꯅꯦ ꯅꯪꯒꯟꯗ ꯇꯣꯡꯗꯨꯅ ꯂꯥꯛꯇꯣꯏꯅꯤ ꯃꯦꯝꯆꯥ ꯅꯪꯅ ꯂꯤꯔꯤꯗꯣ ꯑꯍꯟꯁꯤꯅ ꯑꯉꯥꯡꯗ ꯋꯥꯔꯤ ꯑꯣꯏꯅ ꯄꯪꯂꯤꯗ ꯂꯤꯔꯝꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤꯅꯦ ꯀꯩꯝꯇ ꯀꯤꯕ ꯈꯪꯗꯦ ꯍꯣꯏꯅꯦ ꯍꯅꯨꯕꯤꯗꯨꯅ ꯅꯪꯒꯟꯗ ꯅꯞꯄꯛꯑꯦꯅ ꯈꯜꯂꯣ ꯑꯩꯕꯨ ꯇꯨꯃꯤꯟ ꯂꯩꯒꯗ꯭ꯔꯣ ꯗꯨꯞ ꯂꯥꯎꯅ ꯊꯥꯗꯔꯝꯃꯒ ꯑꯄꯥꯏ ꯄꯣꯠꯅ ꯊꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯄꯥꯏꯈꯤꯅꯤ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯒ ꯉꯥꯡꯅꯕꯒ ꯉꯝꯖꯄꯣꯠꯇꯦ ꯆꯪꯒꯦꯁꯨ ꯅꯪ ꯅꯊꯟꯇ ꯆꯪꯖꯔꯨꯆꯣ ꯐꯔꯦꯁꯦ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯦ ꯍꯣꯏ ꯍꯣꯏ ꯍꯟꯅꯔꯁꯦ ꯑꯩꯈꯣꯏꯁꯨ ꯍꯜꯂꯁꯤ ꯃꯤ ꯍꯩ ꯈꯔ ꯍꯨꯔꯥꯟꯗꯨꯅ ꯆꯥꯕꯁꯦ ꯄꯦꯟꯗꯦ ꯑꯗꯨꯅ ꯉꯥꯅꯨ ꯌꯦꯟ ꯑꯣꯏꯅ ꯆꯥꯅꯁꯤꯕ ꯉꯥꯅꯨ ꯌꯦꯟꯅꯕ ꯏꯕꯦꯝꯃ ꯃꯗꯨꯗꯤ ꯑꯣꯏꯔꯔꯣꯏ ꯐꯥꯕꯤꯗꯅ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯗꯅ ꯇꯣꯛꯀꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯁꯦꯜ ꯈꯔ ꯈꯔ ꯈꯥꯏꯅꯔꯒ ꯆꯥꯅꯁꯦ ꯍꯩ ꯈꯔ ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯟꯕꯅꯤ ꯃꯤꯒꯤ ꯋꯥꯅ ꯂꯣꯏꯖꯔꯤꯕ ꯌꯦꯟ ꯉꯥꯅꯨꯗꯨꯗꯤ ꯇꯧꯒꯨꯝꯁꯤꯗ ꯆꯤꯒꯣꯡꯂꯦ ꯅꯪ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯦ ꯁꯨꯝ ꯍꯩꯅꯔꯛꯄ ꯑꯃ ꯇꯧꯏꯀꯣ ꯃꯁꯤꯅꯤꯅꯦ ꯍꯩꯕ ꯍꯥꯏꯁꯦ ꯐꯔꯦꯁꯦ ꯑꯗꯨꯗꯤꯅꯦ ꯍꯌꯦꯡ ꯍꯦꯛꯇ ꯈꯥꯏꯅꯔꯒ ꯆꯥꯅꯔꯁꯤ ꯍꯣꯏ ꯍꯣꯏ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯅꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝ ꯄꯥꯡꯅꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯤꯒꯣꯡꯂꯩ ꯃꯃꯥꯟꯅꯕꯤ ꯀꯌꯥꯒ ꯉꯥꯅꯨ ꯄꯨꯔꯒ ꯂꯥꯛꯅꯔꯝꯃꯤ ꯊꯔꯣꯁꯪ ꯃꯆꯥꯅꯨꯄꯤꯗ ꯈꯔ ꯆꯤꯡꯅꯔꯞ ꯇꯧꯅ ꯌꯦꯡꯂꯝꯃꯤ ꯏꯃꯥ ꯀꯩ ꯃꯤꯠꯌꯦꯡꯅꯣ ꯉꯥꯅꯨꯁꯤꯗꯤ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯅꯠꯇꯤꯌꯦ ꯁꯦꯜ ꯈꯥꯏꯅꯔꯒ ꯈꯨꯔꯥ ꯑꯃꯨꯖꯥꯎ ꯈꯣꯏꯗꯒꯤ ꯂꯩꯔꯛꯄꯅꯤ ꯑꯩꯈꯣꯏꯕꯨ ꯍꯨꯔꯥꯟꯕꯗ ꯑꯣꯏꯅ ꯈꯜꯂ ꯃꯥꯜꯂꯦ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯏꯃꯥ ꯑꯗꯨꯃꯥꯏꯅꯒ ꯈꯟꯒꯅꯨ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯍꯩ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯇꯣꯛꯑꯦ ꯑꯩꯈꯣꯏꯅꯦ ꯂꯦꯝꯕ ꯇꯝꯃꯕꯅꯤ ꯏꯆꯥꯅꯒ ꯂꯦꯝꯃꯅꯤ ꯍꯥꯏꯔꯛꯄꯁꯤꯗꯤ ꯏꯃꯥ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯗꯨꯅꯤꯅꯦ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯏꯃꯥꯅ ꯅꯈꯣꯏꯗ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯁꯨ ꯂꯥꯟꯅ ꯂꯧꯒꯅꯨ ꯅꯈꯣꯏ ꯃꯌꯥꯝꯁꯦ ꯏꯃꯥꯅ ꯅꯨꯡꯁꯤ ꯑꯗꯨꯅ ꯐꯠꯇꯕ ꯊꯕꯛꯇꯤ ꯇꯧꯅꯨ ꯍꯥꯏꯕꯅꯤꯗ ꯆꯪꯉꯣ ꯆꯪꯉꯣ ꯅꯈꯣꯏꯒꯤ ꯇꯧꯒꯗꯕꯗꯣ ꯇꯧꯖꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯃꯤꯒꯤ ꯍꯩ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯍꯨꯔꯥꯟꯕ ꯍꯩꯔꯝꯗꯕꯅꯤ ꯆꯤꯒꯣꯡꯂꯩꯅ ꯇꯝꯕꯤꯕꯗꯒꯤ ꯂꯣꯏꯅ ꯍꯩꯈꯤꯕꯅꯤ ꯌꯥꯔꯦ ꯅꯣꯏꯁꯨ ꯋꯥ ꯉꯥꯡꯕꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯑꯅꯨ ꯑꯩꯅ ꯇꯧꯁꯦ ꯍꯥꯏꯕꯗ ꯅꯈꯣꯏ ꯀꯅꯥꯅ ꯌꯥꯕꯤꯔꯛꯑꯣ ꯍꯥꯏꯒꯦ ꯆꯥꯕꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯔꯒ ꯋꯥꯅ ꯃꯤꯒꯤ ꯍꯦꯛꯇ ꯉꯥꯡꯉꯗꯅ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯕꯁꯤ ꯌꯥꯗꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯆꯤꯒꯣꯡꯂꯩ ꯋꯥ ꯉꯥꯡꯕꯗ ꯀꯣꯏꯗꯕ ꯃꯤꯅꯤ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯗꯣꯛꯏ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯦꯝꯖꯕ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯂꯩꯇꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯃꯥꯒ ꯄꯨꯟꯕꯗ ꯅꯨꯄꯥ ꯀꯣꯏꯒꯅꯤ ꯑꯃꯠꯇ ꯈꯜꯂꯝꯗꯦ ꯑꯁꯤꯅ ꯃꯃꯥꯟꯅꯕꯤ ꯀꯌꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯆꯤꯒꯣꯡꯂꯩꯒ ꯄꯨꯜꯍꯟꯅꯤꯡꯂꯝꯗꯦ ꯍꯥꯏ ꯃꯃꯥ ꯅꯆꯥꯅꯨꯄꯤꯗꯣ ꯈꯔ ꯉꯥꯡꯉꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯥꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯇꯦ ꯂꯨꯈ꯭ꯔꯥꯕꯤ ꯊꯔꯣꯁꯪꯒꯤ ꯃꯆꯥ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯕ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯨꯟꯗꯨꯅ ꯀꯣꯏꯆꯠ ꯆꯠꯃꯤꯟꯅꯗꯨꯅ ꯂꯩ ꯃꯗꯣ ꯑꯩ ꯄꯥꯝꯗꯦ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕꯤ ꯃꯥꯅ ꯑꯗꯨꯝꯅ ꯀꯣꯏꯆꯠ ꯆꯠꯄꯗꯣ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯍꯣ ꯑꯩꯁꯨ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯅꯥꯗꯒ ꯍꯥꯞꯇꯦ ꯇꯨ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯂꯥꯛꯑꯦ ꯑꯝꯇ ꯍꯥꯏꯔꯝꯃꯨ ꯃꯦꯝꯆꯥ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯅꯪꯒꯤ ꯆꯍꯤ ꯂꯦꯡꯒꯥꯒꯤ ꯅꯃꯥꯟꯅꯕꯤ ꯀꯌꯥ ꯃꯌꯨꯝ ꯂꯣꯏꯅ ꯄꯥꯟꯅꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯁꯣꯝꯗ ꯆꯤꯒꯣꯡꯂꯩꯒ ꯑꯗꯨം ꯄꯨꯟꯗꯨꯅ ꯆꯠꯃꯤꯟꯅꯔꯒ ꯂꯩꯔꯕꯗꯤ ꯃꯤꯅ ꯐꯅ ꯉꯥꯡꯅꯔꯔꯣꯏ ꯑꯗꯨꯅꯅꯦ ꯅꯪ ꯉꯁꯤꯗꯒꯤ ꯆꯤꯒꯣꯡꯂꯩꯒ ꯄꯨꯟꯕ ꯌꯥꯔꯣꯏ ꯑꯇꯣꯞꯄ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯒꯦ ꯍꯥꯏꯔꯕꯁꯨ ꯃꯥꯒꯗꯤ ꯄꯨꯟꯕ ꯌꯥꯗꯦ ꯕꯥꯕꯥ ꯆꯤꯒꯣꯡꯂꯩꯗꯣ ꯃꯤꯅ ꯎꯕꯗ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯃꯥꯟꯕꯅꯤ ꯑꯗꯨꯕꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯋꯥ ꯉꯥꯡꯕꯗ ꯀꯣꯏꯗꯕꯒꯤ ꯄꯉꯥꯡ ꯉꯥꯡꯕꯅꯤ ꯕꯥꯕꯥ ꯃꯥꯒ ꯄꯨꯟꯕ ꯀꯩꯗꯧꯔꯒꯦ ꯃꯥꯒ ꯄꯨꯜꯂꯕꯗꯤ ꯅꯪ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏꯅꯦꯍꯦ ꯃꯤꯅꯁꯨ ꯐꯅ ꯉꯥꯡꯅꯔꯔꯣꯏ ꯅꯪ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯍꯟꯒꯅꯨꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯏꯜꯂꯨ
ꯌꯨꯝꯁꯤꯗ ꯅꯤꯡꯊꯤꯖꯅ ꯂꯩꯗꯨꯅ ꯅꯃꯥꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡ꯫ ꯅꯨꯃꯤꯠ ꯌꯨꯡꯏ ꯈꯪꯗꯦ ꯌꯨꯡꯗꯦ ꯈꯪꯗꯦ ꯄꯪꯆꯠꯇ ꯆꯠꯄꯗꯣ ꯉꯁꯤꯗꯒꯤ ꯌꯥꯔꯣꯏ꯫ ꯃꯦꯝꯆꯥ ꯃꯄꯥꯅ ꯉꯥꯡꯕ ꯑꯗꯨꯗ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯂꯩꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯤꯒꯣꯡꯂꯩꯒ ꯃꯌꯨꯝꯗ ꯃꯇꯥ ꯑꯃꯠꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯆꯤꯒꯣꯡꯂꯩ ꯃꯇꯥ ꯃꯌꯥꯝꯅ ꯅꯍꯥꯃꯈꯩꯗꯤ ꯆꯤꯡꯗ ꯁꯤꯡ ꯈꯨꯟꯕ ꯆꯠꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯕ ꯃꯌꯥꯝꯗꯣ ꯃꯈꯣꯏ ꯂꯥꯛꯇꯕ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯅ ꯃꯥꯅ ꯃꯦꯝꯆꯥꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯦꯝꯆꯥꯕꯨ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯆꯥꯗꯤ ꯃꯃꯥꯅ ꯊꯣꯛꯍꯟꯗ꯭ꯔꯦ꯫ ꯃꯃꯥꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯆꯤꯒꯣꯡꯂꯩ ꯀꯩꯗꯧꯔꯦ?" "ꯏꯅꯦ, ꯃꯦꯝꯆꯥꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯅꯣꯕꯥꯞ ꯃꯌꯥꯝ ꯂꯩꯔꯛꯄ ꯑꯗꯨꯗ ꯆꯥꯅꯅꯕ ꯍꯥꯏꯅ ꯍꯧꯕ ꯂꯥꯛꯄꯅꯤ." "ꯆꯤꯒꯣꯡꯂꯩ, ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯨꯔꯥꯟꯕꯤꯒꯗꯤ ꯄꯨꯜꯍꯟꯅꯤꯡꯗꯦ, ꯑꯗꯨꯅ ꯅꯪ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯧꯕ ꯂꯥꯛꯀꯅꯨꯀꯣ." ꯆꯤꯒꯣꯡꯂꯩ ꯃꯦꯝꯆꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯃꯊꯃꯣꯏ ꯁꯣꯛꯂꯝꯃꯤ꯫ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯆꯤꯒꯣꯡꯂꯩ, ꯀꯩꯗꯧꯔꯦ ꯏꯆꯥꯅ ꯀꯞꯂꯤꯕꯗꯤ?" "ꯏꯃꯥ, ꯑꯩ ꯍꯨꯔꯥꯟꯕꯤ ꯅꯠꯇꯦ꯫ ꯃꯤꯅ ꯑꯩꯕꯨ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯂꯛꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯏꯃꯥ?" "ꯏꯃꯥꯒꯤ ꯆꯤꯒꯣꯡꯂꯩ ꯀꯞꯀꯅꯨ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗꯤ ꯌꯥꯝꯅ ꯂꯨꯏ꯫ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯉꯥꯡꯕꯤꯅꯕ ꯆꯦꯟꯊꯕꯤꯅꯕ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯑꯗꯨꯅꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯅ ꯏꯆꯝ ꯆꯝꯖꯗꯨꯅ ꯇꯧꯖꯔꯤꯕ ꯅꯇꯧ ꯑꯗꯣ ꯃꯤꯒꯤ ꯃꯤꯠꯇꯗꯤ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯏ꯫ ꯑꯗꯨꯅꯅꯦ ꯉꯁꯤꯗꯒꯤ ꯅꯪ ꯏꯪ ꯇꯞꯄꯒꯤ ꯃꯇꯧ ꯂꯧꯒꯗꯕꯅꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡ ꯊꯥꯛꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯆꯨ ꯇꯥꯅ ꯇꯧꯕ ꯍꯩꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯤꯅ ꯐꯩ ꯍꯥꯏꯅ ꯁꯣꯟꯅꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯌꯥꯎꯗꯕ ꯌꯨꯝꯕꯥꯟ ꯑꯣꯏꯕꯅ ꯃꯤꯅꯁꯨ ꯀꯂꯛ ꯆꯥꯎꯔꯤꯕꯅꯤ." "ꯏꯃꯥ, ꯅꯆꯥ ꯉꯁꯤꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯧꯒꯅꯤ꯫ ꯏꯃꯥꯅ ꯅꯆꯥꯗ ꯇꯝꯕꯤꯌꯨ, ꯑꯗꯨꯒ ꯐꯤꯁꯨ ꯁꯥꯕ ꯇꯝꯃꯅꯤ." "ꯍꯣꯏ, ꯏꯆꯥꯕꯨꯅꯦ ꯏꯃꯥꯅ ꯐꯖꯅ ꯇꯝꯕꯤꯅꯤ." ꯆꯤꯒꯣꯡꯂꯩ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯗꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯇꯥꯛꯄꯤꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯃꯆꯨ ꯇꯥꯅ ꯊꯣꯡ ꯊꯥꯛꯄ ꯍꯩꯖꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯂꯦꯝꯖꯕ ꯃꯇꯧꯕꯨ ꯎꯕꯗ ꯐꯠꯇꯕ ꯈꯜꯂꯝꯕ ꯋꯥꯈꯜꯂꯣꯟ ꯈꯨꯗꯤꯡꯃꯛ ꯀꯣꯛꯅꯈ꯭ꯔꯦ꯫ ꯆꯤꯒꯣꯡꯂꯩ ꯃꯇꯥ ꯈꯔꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯐꯥꯎꯕ ꯌꯥꯎꯅꯈ꯭ꯔꯦ꯫ ꯅꯣꯡꯃ ꯆꯤꯒꯣꯡꯂꯩ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯅꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ "ꯏꯃꯥ, ꯍꯧꯖꯤꯛꯀꯤ ꯆꯥꯛ ꯊꯣꯡꯅꯤꯡꯉꯥꯏ ꯁꯤꯡ ꯑꯝꯇ ꯂꯩꯇ꯭ꯔꯤ꯫ ꯑꯩ ꯁꯤꯡ ꯈꯔ ꯊꯤꯔꯨꯈꯤꯒꯦ." "ꯏꯃꯥ ꯊꯤꯕꯤꯔꯛꯑꯒꯦ, ꯅꯪ ꯌꯨꯝꯗ ꯂꯩꯔꯝꯃꯨ." "ꯏꯃꯥ, ꯌꯥꯔꯅꯤ. ꯏꯃꯥꯒꯤ ꯐꯤ ꯁꯥꯕꯗꯣ ꯍꯣꯔꯦꯟ ꯂꯧꯕ ꯂꯥꯛꯀꯅꯤ. ꯁꯥꯕ ꯂꯣꯏꯁꯤꯜꯍꯧꯔꯣ, ꯑꯩ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ." "ꯐꯔꯦ. ꯑꯗꯨꯗꯤ ꯅꯪ ꯌꯥꯝ ꯂꯥꯞꯅ ꯆꯠꯈꯤꯅꯨꯀꯣ. ꯃꯤꯅ ꯇꯣꯏꯅ ꯆꯠꯅꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯣꯏꯅ ꯁꯤꯡ ꯑꯗꯨ ꯊꯤꯔꯨꯆꯣ." "ꯍꯣꯏ ꯏꯃꯥ." ꯆꯤꯒꯣꯡꯂꯩ ꯈꯨꯟꯖꯥꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯇꯨꯅ ꯁꯤꯡ ꯊꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯤꯡꯇꯦꯛ ꯁꯤꯡꯅꯥꯡ ꯌꯥꯝꯅ ꯐꯪꯗ꯭ꯔꯦ꯫ ꯃꯁꯤꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯐꯝꯁꯤꯗꯗꯤ ꯃꯤꯅ ꯇꯣꯏꯅ ꯁꯤꯡ ꯈꯨꯟꯅꯕꯅꯤꯅ ꯌꯥꯝꯅ ꯈꯨꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤ ꯈꯛꯇꯅꯗꯤ ꯀꯣꯟꯅꯔꯔꯣꯏ. ꯑꯗꯨꯅ ꯑꯩ ꯃꯤꯅ ꯆꯪꯅꯗꯕ ꯎꯃꯪ ꯑꯁꯣꯝꯗ ꯆꯪꯂꯕꯗꯤ ꯃꯌꯥꯝ ꯑꯃ ꯐꯪꯒꯅꯤ. ꯑꯁꯣꯝꯗ ꯍꯦꯛꯇ ꯆꯪꯉꯨꯔꯒꯦ." ꯆꯤꯒꯣꯡꯂꯩ ꯃꯤꯅ ꯆꯪꯅꯕ ꯀꯤꯔꯕ ꯎꯃꯪ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯌꯧꯔꯝꯗꯥꯏ ꯃꯇꯝꯗ ꯃꯁꯥ ꯑꯗꯨ ꯇꯨ ꯆꯨꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯀꯩꯅꯣ, ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯛꯏꯁꯤꯕꯣ? ꯍꯜꯍꯧꯔꯁꯤꯔꯅꯦ? ꯍꯦꯔꯥ, ꯀꯤꯗꯨꯅ ꯂꯩꯔꯒ ꯃꯇꯝ ꯃꯥꯡꯅꯅꯕꯅꯤ. ꯍꯦꯛꯇ ꯆꯪꯗꯨꯅ ꯁꯤꯡ ꯈꯨꯜꯂꯨꯔꯒꯦ, ꯑꯗꯨꯒ ꯁꯠ ꯂꯥꯎꯅ ꯍꯜꯂꯛꯑ ꯂꯣꯏꯔꯦ꯫ ꯆꯤꯒꯣꯡꯂꯩ ꯎꯃꯪ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯁꯤꯡ ꯐꯅ ꯌꯥꯝꯅ ꯈꯨꯟꯕ ꯉꯝꯂꯝꯃꯤ꯫ ꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯃꯄꯨꯟ ꯁꯦꯝꯗꯨꯅ ꯄꯨꯔꯛꯂꯒ ꯍꯜꯂꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯍꯜ ꯑꯃꯅ ꯀꯧꯔꯛꯏ, "ꯕꯦꯝꯃ, ꯆꯤꯒꯣꯡꯂꯩ, ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯔꯗꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦꯍꯦ." ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯃꯅꯤꯡꯗꯩ ꯀꯧꯔꯛꯏꯁꯤꯕꯣ? ꯎꯃꯪꯒꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯣꯏꯔꯝꯃꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯁꯤꯡ ꯑꯁꯤꯅ ꯍꯦꯛꯇ ꯂꯪꯁꯤꯜꯂꯝꯗꯨꯅ ꯆꯦꯜꯂꯛꯑ ꯂꯣꯏꯔꯦ꯫ ꯑꯃꯨꯛꯇ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯈꯤꯒꯦ. ꯃꯁꯤꯗꯤ ꯍꯅꯨꯕꯤ ꯍꯤꯡꯆꯥꯕꯤ ꯅꯠꯂꯝꯃꯣꯏꯗ. ꯑꯕꯣ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯅꯁꯨꯕꯨ ꯀꯧꯕꯤꯕꯕꯣ?" "ꯆꯤꯒꯣꯡꯂꯩ, ꯏꯁꯨꯕꯨ ꯁꯤꯡ ꯊꯤꯕ ꯂꯥꯛꯑꯝꯃꯤꯔꯣ?" "ꯍꯣꯏ ꯕꯣ, ꯂꯥꯛꯑꯝꯃꯤꯅꯦ. ꯑꯗꯣ ꯏꯕꯣꯛꯄꯨ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ?" "ꯑꯩꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯤꯡ ꯑꯁꯤꯗ ꯂꯩ ꯍꯦꯛꯄ ꯂꯥꯛꯏ. ꯑꯗꯨꯗ ꯉꯁꯤ ꯏꯁꯨꯒ ꯌꯥꯝꯅ ꯇꯥꯡꯅ ꯊꯦꯡꯅꯕ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯔꯤ." "ꯑꯕꯣꯛꯄꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝꯁꯤꯗ ꯂꯩ ꯊꯤꯕ ꯆꯠꯂꯦꯕ? ꯑꯗꯨꯕꯨ ꯑꯆꯨꯝꯕꯔꯣ?" "ꯑꯆꯨꯝꯕꯅꯤ ꯑꯕꯣꯛꯅ ꯍꯥꯏꯔꯤꯕꯁꯤ. ꯀꯩꯗꯧꯔꯒꯦꯅꯦ? ꯑꯕꯣꯛ, ꯈꯨꯟꯖꯥ ꯃꯤ ꯑꯃꯠꯇ ꯆꯤꯡ ꯑꯁꯤ ꯀꯤꯅꯗꯨꯅ ꯆꯪꯅꯗꯕꯅꯤ. ꯑꯗꯨꯒ ꯑꯕꯣꯛꯅ ꯅꯊꯟꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯔꯤꯕ? ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯍꯥꯏꯖꯤꯟꯅꯔꯤꯕꯅꯤ. ꯀꯔꯤꯁꯨ ꯇꯧꯕ ꯅꯠꯇꯦꯗ. ꯑꯗꯣ
ꯑꯕꯣꯛꯅ ꯂꯩ ꯊꯤꯔꯤꯗꯨꯕꯨ ꯀꯩꯗꯧꯅꯕꯅꯣ? ꯌꯦꯡꯉꯨꯁꯦ, ꯑꯕꯣꯛꯅ ꯂꯩ ꯍꯦꯛꯂꯤꯕꯁꯤ ꯂꯤꯛ ꯐꯖꯕ ꯃꯌꯥꯝ ꯑꯁꯤ ꯁꯦꯝꯅꯅꯕꯅꯤ. ꯁꯦ, ꯅꯪꯒꯤꯁꯨ ꯃꯕꯣꯛꯅ ꯄꯤꯔꯕꯅꯤ. ꯉꯛꯁꯝꯗ ꯁꯤꯖꯤꯜꯂꯨ. ꯃꯁꯤ ꯁꯤꯔꯕꯗꯤ ꯅꯪꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯤ. ꯑꯕꯣꯛ, ꯑꯍꯣꯏꯃꯛꯀꯤ ꯐꯖꯩ. ꯑꯕꯣꯛꯅ ꯄꯤꯔꯕꯅꯤꯅ ꯅꯁꯨ ꯂꯧꯁꯤꯜꯂꯦ. ꯑꯗꯣ ꯑꯕꯣꯛ, ꯅꯁꯨꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯁꯤ ꯂꯥꯛꯑꯣ. ꯅꯕꯣꯛꯇꯤ ꯍꯣꯔꯦꯟ ꯇꯞꯅ ꯍꯜꯂꯛꯑꯒꯦ. ꯑꯩꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯋꯥꯠꯂꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯝꯃꯒꯦ. ꯆꯤꯒꯣꯡꯂꯩ ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯤꯔꯛꯄ ꯐꯖꯔꯕ ꯂꯩꯅ ꯁꯦꯝꯕ ꯂꯤꯛ ꯑꯗꯨꯕꯨ ꯃꯉꯛꯁꯝꯗ ꯁꯤꯔꯝꯃꯤ. ꯍꯅꯨꯕꯤ ꯑꯗꯨ ꯆꯤꯒꯣꯡꯂꯩꯅ ꯆꯠꯈꯤꯕꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯆꯤꯒꯣꯡꯂꯩꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡ ꯊꯥꯛꯂꯒ ꯆꯥꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯥꯅ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯃꯥꯗ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ. ꯆꯤꯒꯣꯡꯂꯩ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯈꯨꯗꯤꯡꯒꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯔꯝꯗꯦ. ꯊꯔꯣꯁꯪꯕꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯈꯔꯗꯤ ꯆꯤꯡꯅꯔꯝꯃꯤ. ꯆꯤꯒꯣꯡꯂꯩ, ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯌꯨꯝꯗꯒ ꯂꯩꯅꯤ ꯈꯪꯗ꯭ꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯏꯕꯦꯝꯃ? ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥ, ꯑꯩꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯃꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯩꯅꯔꯛꯂꯕ ꯊꯕꯛ ꯉꯥꯛꯇꯅꯤ. ꯅꯊꯧ ꯂꯩꯇꯕꯒꯤ ꯍꯧꯅꯕꯤ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯗꯣ ꯇꯧꯔꯅꯨ. ꯍꯩ, ꯀꯔꯤ ꯋꯥꯉꯥꯡꯅꯣꯅꯦ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ? ꯑꯩꯁꯦ ꯅꯃꯥꯅꯤ. ꯅꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯪꯕꯨ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯄꯒꯤ ꯌꯦꯡꯁꯤꯜꯂꯤꯕꯅꯤ. ꯅꯪ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯛꯀꯗꯧꯔꯦ. ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ. ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯧꯒꯗꯕ ꯅꯠꯇꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯀꯅꯥꯝꯇꯅ ꯌꯦꯠꯄ ꯉꯝꯃꯣꯏ. ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯤ ꯂꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯈ꯭ꯔꯦ. ꯃꯥꯅ ꯂꯤꯁꯜꯂꯛꯄꯒꯤ ꯋꯥꯈꯜ ꯆꯣꯏꯕ ꯍꯧꯔꯛꯏꯔꯥ ꯈꯪꯗꯦ. ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩꯅ ꯅꯨꯄꯥ ꯑꯃ ꯊꯤꯗꯨꯅ ꯀꯣꯛ ꯂꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ. ꯉꯁꯤꯃꯛ ꯆꯠꯇꯨꯅ ꯏꯆꯦ ꯇꯊꯣꯠꯇ ꯑꯃꯨꯛꯇ ꯍꯪꯉꯨꯈꯤꯒꯦ. ꯊꯔꯣꯁꯪꯕꯤꯅ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯊꯣꯛꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ. ꯏꯆꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯆꯤꯒꯣꯡꯂꯩꯒꯤ ꯈꯟꯕꯗ ꯑꯩ ꯃꯊꯥ ꯁꯥꯗꯨꯅ ꯂꯥꯛꯏꯕꯅꯤ. ꯀꯩꯗꯧꯔꯒꯦꯅꯦ ꯆꯤꯒꯣꯡꯂꯩꯕꯣ? ꯏꯆꯦ, ꯀꯩꯅꯣ ꯈꯪꯗꯦ. ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯀꯟꯅ ꯇꯧꯈꯠꯂꯛꯏ. ꯑꯩꯅ ꯄꯥꯝꯖꯗꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯇꯧꯔꯛꯂꯤꯕ. ꯃꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯂꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯈ꯭ꯔꯦ. ꯃꯥꯗ ꯉꯥꯏꯔꯦ ꯄꯥꯟꯗ꯭ꯔꯤꯕ. ꯑꯗꯨꯅ ꯂꯤꯁꯜꯂꯛꯄꯒꯤ ꯋꯥꯈꯜ ꯆꯣꯏꯕ ꯍꯧꯔꯛꯂꯕ꯭ꯔꯥ ꯈꯜꯂꯛꯇꯨꯅ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯑꯁꯤꯗ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤꯔꯥ ꯍꯥꯏꯅ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ. ꯊꯔꯣꯁꯪ, ꯅꯪꯒꯤꯗꯣ ꯆꯞ ꯆꯥꯔꯦꯍꯦ. ꯑꯩꯒꯤꯁꯨ ꯏꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯌꯦ. ꯃꯥꯁꯨ ꯃꯌꯨꯝ ꯄꯥꯟꯅꯅꯕ ꯍꯥꯏꯕꯗ ꯅꯨꯄꯤ ꯂꯩꯇꯗꯅ ꯇꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ. ꯏꯆꯦ, ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯐꯕꯨ ꯐꯕ꯭ꯔോ? ꯃꯃꯥ ꯃꯄꯥꯕꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ. ꯑꯉꯥꯡ ꯅꯨꯄꯥ ꯑꯗꯣ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ. ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯤ ꯏꯪꯈꯣꯜ ꯀꯌꯥ ꯑꯃ ꯂꯩꯖꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ. ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯏꯆꯦ. ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯁꯨ ꯄꯥꯎꯗꯣ ꯍꯥꯏꯕꯤꯔꯣ. ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯈ꯭ꯔꯁꯤ. ꯍꯣꯏ. ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯊꯧꯗꯣꯛ ꯌꯥꯝꯅ ꯀꯟꯅ ꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ. ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯏꯃꯨꯡ ꯑꯃꯅ ꯈꯔ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨ ꯍꯦꯟꯅ ꯑꯋꯥꯕ ꯅꯪꯂꯛꯄ, ꯈꯠꯅ ꯆꯩꯅꯕ ꯀꯌꯥ ꯑꯃ ꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ. ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯇꯧꯅꯔꯤꯕ? ꯅꯣꯡꯉꯥꯟꯕꯒ ꯈꯠꯅ ꯆꯩꯅꯕꯒꯤ ꯈꯣꯟꯖꯦꯜꯅ ꯅꯤꯜꯂꯤ. ꯇꯣꯝꯕꯒꯤ ꯃꯇꯩ ꯃꯅꯥꯎꯁꯦ ꯅꯨꯡꯁꯤꯅꯕꯗ ꯍꯥꯏꯅꯔꯝꯂꯤꯕꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯈꯠꯅꯕꯗ ꯏꯃꯨꯡꯒ ꯀꯥꯡꯈꯣꯡ ꯆꯥꯏ. ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯃꯤꯒꯤ ꯏꯃꯨꯡ ꯈꯠꯅꯔꯒ ꯌꯦꯡꯗꯨꯅ ꯅꯣꯛꯑꯒ ꯂꯩꯔꯤꯁꯤꯅ? ꯆꯤꯒꯣꯡꯂꯩ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯀꯔꯤ ꯃꯇꯧꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯏꯕꯦꯝꯃ? ꯅꯪ ꯂꯤꯁꯜꯂꯛꯄꯒꯤꯔ? ꯋꯥꯈꯜꯗꯣ ꯆꯥꯛꯄ ꯑꯃ ꯇꯧꯁꯤꯜꯂꯛꯑꯦꯀꯣ. ꯑꯩꯅꯅꯦ ꯇꯊꯣꯠꯀ ꯍꯥꯏꯅꯔꯨꯔꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯏꯌꯥ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯐꯪꯂꯦ. ꯏꯃꯥ, ꯑꯁꯦꯡꯕꯒꯤ ꯑꯩ ꯂꯨꯍꯣꯡꯕꯤꯗꯣꯔꯕꯣ? ꯏꯃꯥ, ꯑꯩꯗꯤ ꯃꯤꯅ ꯅꯨꯡꯉꯥꯏꯔꯛꯄꯁꯦ ꯎꯕꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ. ꯍꯩ, ꯃꯤꯅ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯅꯨꯡꯉꯥꯏꯔꯛꯄꯕꯨ ꯅꯪꯅ ꯀꯔꯤꯒꯤ ꯁꯥꯎꯅꯤꯡꯂꯤꯕꯅꯣ ꯏꯕꯦꯝꯃ? ꯅꯪꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯑꯃ ꯇꯧ. ꯋꯥꯉꯥꯡ ꯁꯉꯥꯡ, ꯂꯝꯆꯠ ꯁꯥꯖꯠ ꯀꯔꯤꯅꯣꯃ ꯇꯧꯈꯠꯂꯛꯏ. ꯃꯤꯅ ꯅꯪꯁꯦ ꯉꯥꯎꯏ ꯍꯥꯏꯅꯔꯅꯤ. ꯅꯪ ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯗꯕ ꯌꯥꯔꯔꯣꯏ. ꯏꯃꯥ, ꯑꯩ ꯆꯤꯒꯣꯡꯂꯩꯅꯤ ꯀꯩꯅꯣ. ꯑꯩꯕꯨ ꯑꯩ ꯃꯥꯟꯗꯦ ꯍꯥꯏꯁꯤꯕꯨ ꯀꯅꯥ ꯃꯥꯟꯒꯦ? ꯏꯃꯥ, ꯅꯪꯁꯨ ꯑꯩꯅ ꯄꯥꯝꯖꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯛꯑꯗꯤꯅꯦ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ. ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯉꯥꯡ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯂꯥꯏꯒ ꯑꯣꯛꯅꯔꯖꯥꯠꯂꯥ? ꯊꯔꯣꯁꯪꯕꯤ ꯍꯟꯗꯛ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯈꯔꯗꯤ ꯆꯤꯡꯅꯖꯕꯅꯤ. ꯑꯗꯨꯕꯨ ꯊꯣꯏꯅꯗꯤ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ. ꯈꯨꯜꯒꯤ ꯃꯆꯦ ꯊꯣꯛꯄꯤ ꯑꯃꯒ ꯁꯤꯟꯅꯗꯨꯅ ꯆꯤꯒꯣꯡꯂꯩꯕꯨ ꯈꯥꯒꯦꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯝꯃꯤ. ꯈꯥꯒꯦꯝꯕ ꯃꯃꯥ ꯃꯄꯥꯗꯤ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯕ
ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯆꯝꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯅꯣꯡꯃꯇ ꯅꯨꯄꯤ ꯑꯃꯗ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯕ ꯄꯥꯈꯪꯅꯤ꯫ ꯃꯄꯥꯒꯤ ꯃꯆꯟꯅꯨꯄꯤ ꯃꯅꯦꯅ ꯁꯤꯟꯕꯤꯗꯨꯅ ꯆꯤꯒꯣꯡꯂꯩꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯕꯗ ꯌꯥꯔꯝꯃꯤ꯫ ꯈꯥꯒꯦꯝꯕ ꯃꯥꯒꯤ ꯌꯨꯝꯗꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯆꯤꯡ ꯑꯃꯗ ꯃꯁꯥꯒꯤ ꯌꯨꯝ ꯁꯦꯝꯗꯨꯅ ꯆꯤꯡꯗ ꯏꯪꯈꯣꯜ ꯀꯣꯏꯔꯒ ꯍꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯅꯦꯅ ꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯤꯒꯣꯡꯂꯩ ꯑꯃꯗꯤ ꯈꯥꯒꯦꯝꯕ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯈꯥꯒꯦꯝꯕ ꯆꯤꯒꯣꯡꯂꯩꯕꯨ ꯅꯨꯡꯁꯤꯅꯗꯨꯅ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯕꯁꯨ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯆꯤꯒꯣꯡꯂꯩ, ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯅꯪꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯣ ꯅꯪꯒꯤ ꯈꯪꯅꯖꯕ ꯑꯇꯣꯞꯄ ꯀꯅꯥꯒ ꯂꯩꯔꯛꯇꯕ꯭ꯔꯥ? ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯔꯛꯇꯦ꯫ ꯂꯨꯍꯣꯡꯕ ꯑꯁꯦ ꯑꯩ ꯏꯁꯥꯅ ꯌꯥꯖꯅ ꯂꯨꯍꯣꯡꯂꯛꯂꯤꯕꯅꯤ꯫ ꯂꯩꯁꯥꯔꯤꯉꯩꯗꯒꯤꯁꯨ ꯅꯨꯡꯁꯤꯅꯕꯒꯤ ꯂꯝꯗ ꯀꯌꯥ ꯊꯣꯏꯅ ꯂꯨꯞꯂꯛꯇꯦ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯂꯣꯏꯅ ꯃꯌꯨꯝ ꯄꯥꯟꯅꯗꯨꯅ ꯃꯆꯥ ꯐꯥꯎꯕ ꯌꯥꯎꯅꯈ꯭ꯔꯦ꯫ ꯑꯩꯗꯤ ꯍꯟꯗꯛꯇꯅꯤ ꯂꯨꯍꯣꯡꯉꯛꯏꯁꯦ꯫ ꯅꯪꯒꯤ ꯋꯥꯔꯤꯒ ꯑꯩꯒꯤ ꯋꯥꯔꯤꯒ ꯈꯔꯗꯤ ꯃꯥꯟꯅꯩ꯫ ꯑꯩꯁꯨ ꯏꯃꯥ ꯕꯕꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯌꯦꯡꯁꯤꯟꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯉꯥꯡ ꯑꯣꯏꯅ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯗꯨꯅ ꯁꯦꯜ ꯈꯔ ꯐꯪꯖꯔꯛꯄ ꯑꯗꯨꯅ ꯍꯤꯡꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯃ ꯂꯩꯗꯨꯅ ꯌꯥꯝꯅ ꯀꯣꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯅꯪꯕꯨꯗꯤ ꯑꯩꯅ ꯋꯥꯍꯜꯂꯣꯏꯗ, ꯊꯕꯛꯀꯁꯨ ꯑꯃꯠꯇ ꯁꯨꯍꯜꯂꯣꯏ, ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ꯫ ꯌꯨꯝ ꯄꯥꯜꯂꯒ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯊꯥꯖꯔꯨꯗꯦ꯫ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯀꯩꯁꯨ ꯍꯦꯟꯕ ꯂꯩꯇꯦ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯥꯃꯣꯅ ꯑꯩꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕ ꯑꯁꯤꯅ ꯑꯩꯒꯤ ꯄꯦꯟꯖꯕ ꯑꯃ ꯑꯣꯏꯔꯤ꯫ ꯑꯩꯁꯨꯅꯤ, ꯌꯨꯝ ꯄꯥꯜꯂꯒ ꯀꯣꯛ ꯁꯥꯅꯅꯕꯅꯤ ꯅꯨꯄꯤ ꯊꯤꯔꯒ ꯈꯠꯅ ꯆꯩꯅꯕ ꯀꯌా ꯊꯣꯛꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯏꯊꯟꯇꯁꯨ ꯅꯣꯝꯖꯗꯨꯅ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯏꯁꯥꯅ ꯊꯣꯡꯗꯨꯅ ꯆꯥꯖꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅ ꯐꯩ ꯈꯟꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯄꯗꯒꯤ ꯑꯩ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯃꯆꯨ ꯇꯥꯅ ꯇꯧꯕꯤꯔꯤ꯫ ꯑꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯆꯤꯒꯣꯡꯂꯩ, ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨ꯫ ꯆꯤꯡꯅꯨꯡ ꯑꯣꯏꯕꯅꯤꯅ ꯎꯆꯦꯛ ꯀꯌꯥꯒꯤ ꯈꯣꯟꯖꯦꯜꯅ ꯅꯤꯟꯕꯅꯤ꯫ ꯑꯗꯨꯅꯅꯦ, ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟꯗ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯀꯅꯨ꯫ ꯅꯪ ꯂꯝꯕꯤ ꯈꯪꯉꯣꯏ꯫ ꯑꯩ ꯅꯣꯡꯃ ꯐꯖꯅ ꯄꯨꯕꯤꯒꯦ꯫ ꯍꯣꯏ ꯇꯥꯃꯣ, ꯐꯖꯅ ꯆꯠꯄꯤꯔꯣ꯫ ꯆꯤꯒꯣꯡꯂꯩ, ꯌꯦꯟ ꯉꯥꯅꯨꯁꯤꯡꯁꯦ ꯃꯆꯤꯟꯖꯥꯛ ꯈꯔ ꯄꯤꯖꯕꯤꯔꯝꯃꯨ꯫ ꯇꯥꯃꯣ, ꯌꯨꯝꯒꯤ ꯌꯦꯟ ꯉꯥꯅꯨꯁꯤꯡ ꯑꯁꯦ ꯁꯦꯟꯅꯕꯁꯤꯗꯤ ꯑꯩꯒꯤ ꯊꯧꯑꯣꯏꯖꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯈꯥꯒꯦꯝꯕ ꯃꯥꯒꯤ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯒꯣꯡꯂꯩ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯈꯥꯒꯦꯝꯕ ꯑꯉꯛꯄ ꯈꯔ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯌꯦꯟ ꯉꯥꯅꯨ ꯀꯌꯥ ꯑꯃꯒꯤ ꯃꯀꯣꯛ ꯌꯥꯎꯗꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯔꯝꯕ ꯎꯃꯪꯒꯤ ꯁꯥꯅ ꯇꯧꯔꯝꯂꯤꯕꯅꯣ? ꯇꯥꯃꯣ, ꯀꯩꯗꯧꯔꯒꯦ? ꯆꯤꯒꯣꯡꯂꯩ, ꯌꯦꯡꯉꯨꯅꯦ, ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯉꯥꯅꯨ ꯀꯌꯥ ꯑꯃ ꯃꯀꯣꯛ ꯌꯥꯎꯗꯅ ꯇꯥꯔꯒ ꯂꯩꯔꯤꯕꯁꯤ꯫ ꯀꯩꯅ ꯆꯥꯔꯕꯁꯨ ꯃꯀꯣꯛ ꯈꯛꯇꯃꯛ ꯆꯥꯔꯣꯏ, ꯃꯁꯥꯁꯨ ꯌꯥꯎꯅ ꯆꯥꯈꯤꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯨꯅ ꯃꯀꯣꯛ ꯈꯛꯇꯃꯛ ꯆꯥꯔꯒ ꯃꯁꯥꯅ ꯊꯝꯂꯝꯕꯁꯤꯕꯨ ꯀꯔꯝꯕ ꯁꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯈꯪꯗꯦꯅꯦ, ꯁꯤꯕꯨ ꯀꯔꯝꯕ ꯁꯥꯅ ꯇꯧꯔꯝꯂꯤꯖꯥꯠꯅꯣ? ꯑꯁꯨꯝꯅꯕꯨ ꯆꯥꯕ ꯍꯧꯅꯕ꯭ꯔꯣ? ꯃꯁꯦ ꯑꯩꯈꯣꯏꯗꯒꯤꯇ ꯅꯠꯇꯦ, ꯑꯩꯈꯣꯏꯒ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯂꯣꯏꯖꯕ ꯌꯦꯟ ꯉꯥꯅꯨꯒꯤ ꯃꯀꯣꯛ ꯑꯃꯠꯇ ꯌꯥꯎꯗꯅ ꯁꯤꯔꯒ ꯊꯥꯔꯝꯃꯦ ꯍꯥꯏ꯫ ꯑꯩꯅ ꯏꯪꯈꯣꯜ ꯍꯜꯂꯛꯄꯗ ꯍꯥꯏꯅꯍꯧꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯊꯣꯏꯅ ꯈꯜꯂꯨꯗꯦ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯊꯣꯛꯂꯨꯔꯦ꯫ ꯐꯩ, ꯈꯪꯒꯅꯤ꯫ ꯃꯤꯕꯨ ꯋꯥꯍꯜꯂꯤꯕ ꯁꯥ ꯃꯈꯜ ꯑꯗꯣ ꯑꯩꯅ ꯐꯥꯗꯨꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯦ꯫ ꯇꯥꯃꯣ, ꯁꯥꯗꯣ ꯀꯔꯝꯕ ꯃꯈꯜꯅꯣꯁꯨ ꯈꯪꯗꯅ ꯍꯦꯛꯇ ꯁꯥꯎꯕꯤꯈꯤꯅꯨ꯫ ꯁꯥꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯗ ꯃꯣꯠꯁꯤꯜꯂꯛꯇꯨꯅ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯆꯤꯒꯣꯡꯂꯩ, ꯀꯩꯁꯨ ꯋꯥꯒꯅꯨ ꯑꯗꯨꯒꯤꯗꯃꯛꯇ꯫ ꯑꯩꯁꯦ ꯊꯥꯡꯒꯤ ꯃꯍꯩꯗꯗꯤ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯕꯦꯟꯅ ꯄꯤꯔꯝꯕ ꯂꯥꯏꯒꯤ ꯊꯥꯡ ꯑꯁꯦꯡꯕ ꯑꯃ ꯂꯩ꯫ ꯃꯗꯨ ꯄꯥꯏꯔꯕꯗ ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯀꯤꯗꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯁꯥꯏꯐꯥꯎꯕ ꯊꯣꯛꯎꯈꯤꯒꯦꯀꯣ꯫ ꯍꯣꯏ, ꯈꯔ ꯊꯨꯅ ꯍꯟꯕꯤꯔꯛꯑꯣ꯫ ꯈꯥꯒꯦꯝꯕ ꯍꯟꯗꯛ ꯊꯣꯔꯛꯂꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯒꯤ ꯈꯟꯕꯗ ꯆꯃꯝꯅꯔꯝꯃꯤ꯫ ꯃꯥꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯌꯦꯟ ꯉꯥꯅꯨꯁꯤꯡꯒꯤ ꯃꯀꯣꯛ ꯊꯗꯠꯇꯨꯅ ꯆꯥꯔꯝꯕ ꯑꯁꯤ ꯁꯥ ꯑꯗꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯃꯥꯒꯤ ꯌꯦꯟ ꯉꯥꯅꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯥꯠꯄ ꯂꯦꯞꯂꯝꯗꯦ꯫ ꯅꯣꯡꯃ ꯃꯥꯅ ꯍꯨꯏ ꯑꯅꯤꯈꯛ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯍꯨꯏ ꯄꯨꯗꯨꯅ ꯂꯥꯛꯏꯁꯤꯕꯣ? ꯆꯤꯒꯣꯡꯂꯩ, ꯉꯁꯤꯗꯒꯤ ꯍꯨꯏ ꯑꯅꯤꯁꯦ ꯂꯩꯔꯗꯕꯅꯤ ꯁꯤꯗ꯫ ꯅꯨꯃꯤꯗꯥꯡ ꯂꯥꯛꯄ ꯁꯥ ꯑꯗꯨ ꯁꯣꯏꯗꯅ ꯐꯥꯕ ꯉꯝꯂꯅꯤ ꯍꯥꯏꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯌꯦꯟ ꯉꯥꯅꯨꯁꯤꯡꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯟꯅꯗꯣꯔꯕꯅꯤ꯫ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯅꯪꯕꯨ ꯁꯦꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯁ, ꯍꯨꯏꯒ ꯄꯥꯝꯖꯗꯦꯗ, ꯌꯨꯝꯗꯒ ꯊꯝꯕꯤꯅꯨ꯫ ꯑꯩꯗꯤ ꯍꯨꯏꯁꯦ ꯀꯌꯥ ꯍꯩꯅꯖꯗꯦ꯫ ꯍꯨꯏ ꯑꯅꯤꯗꯨꯅ ꯆꯤꯒꯣꯡꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯈꯥꯒꯦꯝꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯈꯪꯖꯔꯝꯗꯦ꯫ ꯐꯔꯦꯁꯦ, ꯅꯪꯅ ꯍꯩꯅꯗꯦ ꯍꯥꯏꯔꯒꯅ
ꯑꯩꯒꯤ ꯏꯪꯈꯣꯜꯒꯤ ꯁꯪꯗ ꯑꯣꯏꯅ ꯊꯝꯂꯒꯦ꯫ ꯍꯣꯏ, ꯌꯨꯝꯁꯤꯗꯗꯤ ꯊꯝꯕꯤꯔꯅꯨ ꯍꯨꯏ ꯑꯅꯤꯁꯤ, ꯏꯪꯈꯣꯜꯒꯤ ꯁꯪꯗ ꯑꯣꯏꯅ ꯊꯝꯕꯤꯔꯨ꯫ ꯀꯩꯀꯥꯟꯗꯕꯗ ꯍꯨꯏ ꯑꯅꯤꯁꯤꯕꯨ ꯑꯃꯨꯛ ꯄꯨꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯈꯥꯒꯦꯝꯕ ꯇꯨꯝꯊꯔꯝꯕꯗꯒꯤ ꯃꯪꯗ ꯃꯕꯦꯟꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯪ ꯑꯣꯏꯔꯦꯀꯣ? ꯑꯩꯒꯤ ꯏꯕꯦꯟ ꯃꯪꯗ ꯂꯥꯛꯄꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯏꯕꯦꯟꯗꯣ ꯃꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯆꯤꯒꯣꯡꯂꯩꯅ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ? ꯆꯤꯒꯣꯡꯂꯩ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯇꯥꯃꯣ, ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯑꯊꯦꯡꯕꯁꯤꯗ ꯀꯗꯣꯝꯗ ꯊꯣꯛꯎꯔꯤꯅꯣ? ꯑꯩꯁꯦ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗꯗꯨꯅ ꯃꯄꯥꯗ ꯍꯪꯆꯤꯠ ꯉꯥꯏꯍꯥꯛ ꯂꯥꯡꯉꯨꯕꯅꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ꯫ ꯆꯤꯒꯣꯡꯂꯩꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯕ ꯃꯇꯝꯗ ꯍꯦꯛꯇ ꯂꯩꯔꯝꯗꯕ ꯑꯁꯤꯗ ꯈꯥꯒꯦꯝꯕ ꯆꯤꯡꯅꯕ ꯀꯌꯥ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯇꯨꯝꯁꯤꯟꯅꯕ ꯁꯥꯗꯨꯅ ꯆꯤꯒꯣꯡꯂꯩꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯍꯥ ꯃꯈꯩ ꯌꯦꯟ ꯉꯥꯅꯨꯒꯤ ꯃꯀꯣꯛ ꯊꯗꯠꯂꯤꯕ ꯑꯁꯤ ꯆꯤꯒꯣꯡꯂꯩ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯦꯟ ꯉꯥꯅꯨꯒꯤ ꯃꯀꯣꯛ ꯊꯗꯠꯇꯨꯅ ꯏ ꯆꯨꯞꯂꯕ ꯃꯇꯨꯡꯗ ꯎꯃꯪꯒꯤ ꯁꯨꯛꯂꯕ ꯃꯐꯝꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯂꯨꯞꯂꯝꯃꯤ꯫ ꯀꯔꯤꯅꯣ? ꯆꯤꯒꯣꯡꯂꯩꯒꯤ ꯃꯁꯛ ꯑꯁꯤꯗꯤ ꯏꯁꯤꯡꯗ ꯂꯨꯞꯂꯨꯕ ꯃꯇꯝꯗ ꯍꯅꯨꯕꯤ ꯑꯃꯒꯤ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃ ꯎꯔꯛꯂꯤꯕ ꯑꯁꯤꯕꯨ ꯑꯩ ꯃꯉꯣꯟꯗ ꯈꯪꯍꯟꯕ ꯌꯥꯗ꯭ꯔꯤ꯫ ꯀꯔꯤꯝꯇ ꯈꯪꯍꯟꯗꯅ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯩꯈꯣꯏ ꯏꯕꯣꯛꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯑꯕꯣꯛ ꯊꯥꯖꯗ ꯍꯥꯏꯗꯨꯅ ꯊꯥꯅꯕꯅ ꯐꯔꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯇꯣꯛꯂꯒꯅꯤ꯫ ꯈꯥꯒꯦꯝꯕ ꯌꯥꯝ ꯊꯨꯅ ꯃꯌꯨꯝꯗ ꯍꯟꯗꯨꯅ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒ ꯈꯥꯒꯦꯝꯕ ꯆꯤꯒꯣꯡꯂꯩꯗ ꯍꯥꯏꯔꯝꯃꯤ꯫ ꯆꯤꯒꯣꯡꯂꯩ, ꯑꯩ ꯏꯪꯈꯣꯜꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯏ, ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯦꯛꯂꯛꯇꯕ ꯌꯥꯔꯔꯣꯏ꯫ ꯊꯝꯃꯣ, ꯀꯌꯥꯝ ꯀꯨꯏꯅꯅꯣ? ꯅꯨꯃꯤꯠ ꯈꯔꯅꯤꯗꯅꯤ, ꯀꯨꯏꯔꯛꯑꯣꯏꯗ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯅꯪ ꯅꯤꯡꯊꯤꯖꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯈꯥꯒꯦꯝꯕ ꯃꯥꯒꯤ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯤꯒꯣꯡꯂꯩ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯐꯔꯦꯗ, ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯄ ꯌꯥꯔꯅꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯔꯤꯕ ꯅꯨꯄꯥꯁꯦ ꯐꯗꯤ ꯐꯩꯅꯤ꯫ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯝꯂꯕꯗꯤ ꯃꯥꯁꯨ ꯅꯍꯥꯟꯅ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯕꯁꯤꯗ ꯅꯨꯡꯁꯤꯗꯨꯅ ꯊꯝꯕꯤꯕꯅꯤ꯫ ꯈꯥꯒꯦꯝꯕ ꯃꯕꯣꯛꯀꯤ ꯃꯃꯥꯟꯅꯕꯤ ꯌꯥꯝꯅ ꯃꯍꯩ ꯍꯩꯕꯤ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯏꯁꯨ ꯈꯥꯒꯦꯝꯕ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯆꯪꯉꯧ ꯆꯪꯉꯧ꯫ ꯏꯁꯨꯅ ꯉꯁꯤ ꯏꯕꯣꯛꯀꯤ ꯅꯥꯛꯇ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯗꯤ ꯀꯔꯤ ꯂꯩꯔꯦ? ꯑꯕꯣꯛꯁꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯨ ꯌꯥꯎꯕ ꯂꯥꯛꯄ ꯉꯝꯍꯧꯗ꯭ꯔꯤ꯫ ꯑꯕꯣꯛ, ꯅꯁꯨꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯑꯕꯣꯛꯀ ꯋꯥ ꯑꯝꯇ ꯇꯥꯟꯅꯕ ꯂꯥꯛꯄꯅꯤ꯫ ꯑꯕꯣꯛ, ꯑꯩꯒ ꯍꯟꯗꯛ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯍꯦꯛꯇ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯆꯤꯡꯅꯔꯗꯨꯅ ꯅꯣꯡꯃ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯔꯒ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯎꯃꯪꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯂꯨꯞꯇꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯀꯤꯔꯕ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯑꯩ ꯍꯅꯨꯕꯤꯗꯨꯒꯤ ꯃꯁꯛꯇꯨ ꯎꯔꯨꯕꯗ ꯏꯁꯥꯁꯦ ꯇꯨ ꯆꯨꯡꯏ꯫ ꯑꯣ, ꯐꯖꯔꯩ ꯃꯥꯗꯤ ꯁꯥꯐꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦꯅꯦ꯫ ꯑꯕꯣꯛ, ꯐꯖꯔꯩ ꯍꯥꯏꯕꯕꯨ ꯀꯅꯥꯅꯣ? ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯆꯤꯒꯣꯡꯂꯩꯗ ꯍꯤꯡꯆꯥꯕꯤ ꯑꯃ ꯆꯪꯗꯨꯅ ꯂꯩꯔꯦ꯫ ꯃꯗꯨꯒꯤ ꯃꯃꯤꯡꯅꯤ ꯐꯖꯔꯩ ꯍꯥꯏꯔꯤꯕꯁꯦ꯫ ꯌꯥꯝꯅ ꯐꯠꯈꯤꯗ꯭ꯔꯕ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯟꯖꯥ ꯑꯃ ꯐꯪꯈ꯭ꯔꯦꯅꯦ꯫ ꯑꯕꯣꯛ, ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥꯗꯒꯤ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯈꯥꯒꯦꯝꯕ, ꯀꯩꯁꯨ ꯋꯥꯒꯅꯨ꯫ ꯍꯟꯗꯛꯇꯤ ꯐꯖꯔꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯈꯥꯒꯦꯝꯕ, ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯑꯕꯣꯛꯅ ꯂꯥꯛꯇꯨꯅ ꯄꯥꯡꯊꯣꯛꯄ ꯌꯥꯗꯦ, ꯅꯪꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯃꯇꯝ ꯆꯥꯅ ꯃꯥꯏꯊꯤꯕ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯨ ꯉꯥꯎꯗꯨꯅ ꯆꯠꯈꯤꯅꯤ꯫ ꯑꯗꯨꯒ ꯅꯪꯁꯨ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯈꯌꯥꯠꯇ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯕꯣꯛ, ꯑꯩꯅ ꯀꯔꯤ ꯍꯩꯔꯗꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕꯅꯣ? ꯑꯕꯣꯛ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯅꯪꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯤꯡ ꯄꯟꯗꯨꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯕ ꯍꯧ꯫ ꯑꯗꯨꯒ ꯃꯥꯅ ꯀꯟꯅ ꯁꯥꯎꯔꯛꯂꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯌꯥ ꯊꯥꯡꯒꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯀꯅꯤ꯫ ꯅꯪꯅ ꯇꯟꯖꯥ ꯑꯗꯨꯗ ꯏꯁꯤꯡ ꯑꯁꯤꯅ ꯃꯃꯥꯏꯗ ꯆꯥꯏꯁꯤꯜꯂꯨ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯉꯛ ꯁꯝꯗ ꯁꯤꯔꯤꯕ ꯂꯩ ꯉꯥꯛꯇꯅ ꯁꯦꯝꯕ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯩ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯎ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯄꯨꯝꯅꯃꯛ ꯌꯥꯏꯐꯔꯦ꯫ ꯑꯕꯣꯛꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯅꯁꯨꯅ ꯄꯥꯡꯊꯣꯛꯆꯔꯨꯔꯒꯦ꯫ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ ꯏꯁꯨꯁꯤꯗꯤ꯫ ꯅꯨꯄꯥ ꯊꯣꯛꯎ, ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯔꯣꯀꯣ꯫ ꯍꯣꯏ ꯑꯕꯣꯛ, ꯅꯁꯨ ꯆꯠꯂꯒꯦ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯈꯥꯒꯦꯝꯕ ꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ? ꯏꯪꯈꯣꯜꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯦꯛꯂꯛꯀꯅꯤ ꯍꯥꯏꯔꯒ
Nganna hanbiraklabadi kari mu kauramage kaigino nangna aibu inkolda yamna leheningiduna aina jakraga nang kari arola thuptogi khalinu kari wangangno da tamogidubo chumna sum liglakani haibaduda haibani ainabu kari phataba aronba tawdoino hai chinthibi nangna tawba aronba khudingwak ado aina khangoi haina khanbra ai loina khangabani sa hingchabi ni nangde nasana khangna khangsina dabaga su sarine aibu hingchabi ni hariba nangbu aina hingchabi onba nongbuta ukraba ai hingchabi nati ai mine phajare chinthibi nangna numidang khudingi umangda laiba pukri adu da lupada ai uhori maduda nangi asengbu saktam pumna ma uhori hanubi ma oiraga lemna lairam lenda timgi di leitradana mi imung kaina na bisilibdu kaigino nangi lamchat adunani khunja miyamna hingna mai thaduna nangbu hatkibado khagemba nang haujikti aigi asengbu saktam pumna ma khanglaba natra aduba aina nangonda hai nang madugi wado kanada so haidokono aina nangbu nungshi aduna ai nangi nupi oina punsi asigi laigani aina nangi awatpa amata lehal nangbu aina nungaina thambigadoribani hingchabi nanga leminabodagi sarukpudi sikibana hena fai aduna aina su nangonda wa khara hageta nangna aigi nupi ge hakchangdagi yamna thunu chak maduna nangi kanaba oigani nangi umang aduda ningtamna leijarujo aigi nupida amukhana yetke khangano nang aina saruklabadi soidana sirani aina haibase yadrabadi nangi nakok adu thadatlaga aina jathokani hanubi ngambadi chawla haujikti chigonglagi saktam adu nattaba yamna kiraba hanubi amagi saktamda onthoraktuna khagemba hatlagi matagumna jensilaklammi matam aduda khagembana purakpa ising aduna mamaida haijallami hanubido ising aduna chongbada firing chonglammi matam aduda khagembana lik adu uraduna thadatlaga mapana kana chenthokduna lik adu mai tharami mana mai tharaba matungda chigonglai kana lawraklamduna laimaida haithakre khagembana chigonglai bu lawkhattuna ningthijana tumhanbirami ngaihak leiraba matungda chigonglai haugalakle adubu madi luhongkhiba phawba amata ningsingdre khagembana hongnana wari liduna khanghanbadagi wakhal tarakle tamo aidi matam sangna tumduna leirubaga chap manari aibu tamona mikap thokhanbiramdrabadi ai kari oiramgani aina laisaringai matamda mi laikiba khangludabadagi thokiba ngaktani ahalamana haiwe ilamlabadi ai awaphamda taramle aigi imada kamdongna leiramgani imasu yamna uningi imana aibu warauramgani aina mathong chadaba thabak kaya tawbadagi luhongakhiba soidana oiramgani khantha hodaba haibase awaba maisa langhanba ngaktani adubu haukrabadi haukre kaisu toina khalurana hayengdi imagi manakta chatlusi aikhoi ani kaitheldagi imagi manakta punanaba acha thakara leirukise hoi tamo mathangi numitta mamagi manakta chatlami icha sa nakhoi laklibra chango nakhoi ani su imagi naktaga amata lakni khangdre haina khalamlibani ima nahamakai inkolgi thaba khara chenba aduda lakwa sangraba ngasidagi nacha akhoigi punna nachagi yumda leirurase asi haige haiduna imagi nakta lakpani ima mathanda yumsida leibada nacha akhoi nungaijade ima khagemba ichana hairakpa wahai ase tabada ima yamna pele adubu napana thamlamba yum ase imana thadokduna chatpa ngamdre imana thanda yumsida leibada akhoisu nungaide ahalga oisilakpaduda pakhale aduna ima nacha akhoina imabu seba tawduna yamna nungaina thambagi matamado oire mani ima chigonglaina haribase achumbani ima nachagidi imasu nganna kaina kibana imagi minuksi famja haude aduna ima nachabomda nushibiduna akhoigi yumda chalase phare icha anina hairabanina ima nakhoiga punna leirurase haujikti chigonglaidu wakhal tarakle yum amagi mau ama oibagi imungi thabak ingkhang machu tana tawduna mapuroibagi seba ningthijana tawjarami mamabu makhoigi yumda thambirami khagembasu chigonglaibu yamna luna tawjarami haujikti makhoigi awaba amata leitre yamna nungaina ingna chikna panduna leikhirami